Kumbi gi mafam amada Central Force na Meitei khul ngakpa shing koisinduna fanaba honabada khul ngakpa shing faba ngamautre makoina sinnanaba khutlai kaya amade phagatlubadagi haide thaudo asi ngarang ahing nongyai jabuk aduwaida thokibade thaudo asigi pawek phangbuga Manipur ge tongan ba mafam kaya dagi Meira paibi singna thaudok thokpa maduda laktuna khul ngakpada sinnanaba khulai sing ado Meira paibi da sinabiyo haina Central Force ke personnel singda taksinkhre Khutlai yaudana matau karamna kuki khulai paibi singa thengnagadori bano haina Meira paibi singna phungdorakle Central Force na phagatkiba khutlai singa do Kumbi Police Station da Sinnanaba lakpagi lambida masing yamlaba Meira paibi singna khutlai singa do police da sinaba yaroi Meira paibi singda sinagadabani haina demand da lambi thatke Mafam aduda thanga Assembly Constituency gi MLA T Robindro masamak laktuna Irang gi fibam yengsilamnaga chatkraba Matung Central Force na Kumbi Police Station mamangda nongmai round kaya kaptuna Irang adu laksinaba honakhe Mafam aduda haujek Bishnupur District Police ki Additional SP Operations L Amarjit amasung Bishnupur District Police Commando gi OC Saktichen yauna masing yawnaba State Force personnel kaya mafam aduda changsinduna Irang adubu laksinaba honare mafam aduda pauloba changluba paumi singdagi Central Force na camera munnaba honarakpadagi ngai hak ningai sangdanabagi thaudok so thokhi haide thaudo aduga mari leinana jaya khangebam kaube Kumbi gi Meira paibi amana hai Miyangi ihaw asida Central Force personnel amana Meira paibi ima ama makhut leithek lamle Meitei khul shing asi haujik kuki gi bunker shing na koisinduna leiba amasung ngaihak leituna kuki khulai paibi shing na landaduna tangdu leitadana leinariba matamne masida khul ngakliba shing bo Central Force na tanaraga fanaba honaba amasung makoi gi khutlai shing asi fajin khrabade matau karamna khutlai paiba kuki shing asi thengnaba ngamgadoribano haibese achauba wahangama oire Masagi khul ngaknaba honajariba Meitei volunteer singdagi khutlai mulaga logi wangmada afaba makhal khutlai pairaga Meitei khul singda ngaihak leitana landariba kuki sing asina sizinariba khutlai sing asidi karigi fagatpa ngamdabano Meitei khul ngakpa singdagi fagatkhiba khutlai sing ado Kumbi Police Station da sinaba lakani haiba pau tabadagi Meira paibi kayana thoraktuna ngasigi ihaw ase hourakkhibane Makhatana khutlai sing ado puraga Bishnupur District Police da sinaragani haide Manipur gi chiking gi lamda lo leitaba amade tampaki mafam khakta lo leibagi mawong ase yadingde manaba mityengna yengriba makhai Irang ase loisinba ngamloi haina so bahakna makhatana phungdukhe ꯑꯩꯈꯣꯏꯒꯤ ꯈꯨꯟ ꯉꯥꯛꯄꯁꯤꯡꯁꯤꯗ ꯈꯨꯠꯂꯥꯏ ꯑꯃꯠꯇ ꯌꯥꯎꯗꯅ ꯀꯔꯝ ꯍꯥꯏꯅ ꯂꯥꯟꯊꯦꯡꯅꯒꯅꯤ ꯃꯃꯥ ꯑꯣꯏꯕ ꯃꯆꯟ ꯑꯣꯏꯕ ꯃꯆꯦ ꯑꯣꯏꯕ ꯑꯩꯈꯣꯏꯁꯤꯕꯨ ꯀꯔꯝ ꯍꯥꯏꯅ ꯃꯈꯣꯏꯅ ꯉꯥꯛꯀꯗꯧꯔꯤ ꯃꯈꯣꯏꯗꯒꯤ ꯈꯨꯠꯂꯥꯏ ꯃꯨꯜꯂꯒ ꯂꯩꯔꯒꯗꯤ ꯀꯨꯀꯤꯒꯤ ꯁꯥꯏꯠꯇ ꯂꯩꯔꯤꯕ ꯏꯂꯤꯒꯦꯟ ꯃꯥꯏꯒ꯭ꯔꯦꯟꯠꯁꯤꯡꯁꯤꯗ ꯄꯥꯏꯔꯤꯕ ꯈꯨꯠꯂꯥꯏꯁꯤꯡꯁꯤꯗꯤ ꯀꯔꯤꯒꯤ ꯃꯨꯟꯕꯤꯔꯕꯅꯣ ꯑꯩꯈꯣꯏ ꯃꯃꯥꯁꯤꯡꯅ ꯉꯁꯤ ꯐꯥꯎꯕꯗ ꯍꯤꯡꯕ ꯉꯝꯂꯤꯕꯁꯦ ꯈꯨꯟ ꯉꯥꯛꯂꯤꯕ ꯏꯆꯥꯁꯤꯡꯁꯤꯅ ꯀꯟꯕꯤꯔꯛꯄꯗꯒꯤ ꯂꯩꯖꯕꯅꯤ ꯑꯩꯈꯣꯏꯒꯤ ꯏꯆꯥꯁꯤꯡ ꯂꯥꯏꯔꯤꯛ ꯇꯝꯗꯨꯅ ꯂꯩꯖꯒꯗꯕ Sanaduna lejagada mama mapa oibasing da kezadana lejagada icha mayam sing ase ngasigi lanjina maram oiraga icha sing se loina manghan birabane icha sing asigi maraiba kari oigadori bano khangbanate sidasu amuk Meitei da onjalaga tamdana lo leiba singdana lo leitaba masigi thabakse aikoi sunya yaninde Haujik ngahaki mamangda fangba pau magi matung inna Irang thokliba mafam aduda Kumbi ACG MLA Sanasam Premchandra Thanga ACG MLA Tongbram Robindro Anina Laktuna Miyamga Wari Sannaraba matung phagatlaba khutlai sing ado Bishnupur District ki SP da sinaba haina yanakhe ado moinama khutlai sing ado Bishnupur District ki SP da sinaramdana Imphal da leiba Manipur Police Headquarter da Sinnanaba Pukhre haina so pawasina makhatare